ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯨꯛꯕꯥꯡꯒꯤ ꯃꯊꯦꯜ ꯎꯠꯆꯔꯛꯀꯦ ꯁꯤꯗ ꯉꯥ ꯊꯣꯡꯕ ꯂꯩꯖꯔꯦ ꯉꯥꯍꯩ ꯊꯣꯡꯕꯅꯤ ꯑꯗꯨꯒ ꯁꯤꯗ ꯃꯌꯥꯝ ꯆꯝꯐꯨꯠ ꯂꯩꯖꯔꯦ ꯑꯗꯨꯒ ꯁꯤꯗꯩꯗ ꯏꯔꯣꯝꯕ ꯂꯩꯖꯔꯦ ꯏꯔꯣꯝꯕꯁꯤꯁꯨ ꯌꯥꯝ ꯐꯖꯔꯦ ꯅꯣꯡꯃꯈꯥ ꯃꯄꯥꯟꯒ ꯍꯥꯞꯆꯔꯦ ꯑꯗꯒꯤ ꯁꯤ ꯅꯣꯡꯃꯈꯥ ꯀꯥꯡꯍꯧ ꯑꯉꯧꯕ ꯂꯩꯖꯔꯦ ꯁꯤꯗꯅ ꯑꯗꯨꯒ ꯁꯤꯗꯅ ꯀꯣꯠꯅꯝ ꯈꯔ ꯂꯩꯖꯔꯦ ꯑꯗꯒꯤ ꯁꯤꯗ ꯄꯥꯐꯣꯔ ꯂꯩꯖꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯑꯩꯈꯣꯏ ꯏꯅꯝꯃ ꯏꯕꯥꯅꯤ ꯇꯧꯃꯤꯟꯅꯔꯛꯀꯗꯣꯏꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯅꯝꯃ ꯏꯕꯥꯅꯤꯒꯤ ꯆꯥꯛ ꯄ꯭ꯂꯦꯠ ꯑꯃꯃꯝ ꯂꯩꯖꯔꯦ ꯃꯊꯦꯜꯁꯤ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ ꯉꯁꯤꯗꯤ ꯁꯤ ꯆꯥꯖꯔꯛꯀꯗꯣꯏ ꯃꯊꯦꯜꯁꯤ ꯁꯤꯅꯤ ꯃꯌꯥꯝ ꯑꯩ ꯆꯥꯖꯔꯛꯀꯗꯣꯏꯁꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯃꯝ ꯂꯩꯖꯔꯦ ꯁꯤꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯆꯥꯖꯔꯛꯀꯗꯣꯏꯁꯤ ꯃꯌꯥꯝ ꯍꯜꯂꯣ ꯀꯪꯂꯩꯄꯥꯛ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯨꯛꯕꯥꯡꯁꯦ ꯌꯥꯝ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯃꯨꯛꯕꯥꯡ ꯑꯃꯅꯤ ꯑꯩꯅ ꯇꯧꯖꯔꯛꯀꯗꯣꯏꯁꯦ ꯉꯁꯤ ꯑꯩꯒꯤ ꯌꯦꯠꯇ ꯐꯝꯕꯤꯔꯤꯁꯦ ꯑꯩꯒꯤ ꯏꯅꯝꯃꯅꯤ ꯑꯗꯣ ꯑꯩ ꯏꯅꯝꯃꯁꯦ ꯃꯌꯥꯝ ꯑꯆꯝꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯃꯥꯟꯇꯣꯞ ꯃꯌꯥꯏꯗꯒꯁꯨ ꯎꯕ ꯌꯥꯎꯕꯤꯔꯝꯃꯅꯤ ꯑꯩꯒꯤ ꯚꯤꯌꯔꯁ ꯃꯌꯥꯝ ꯃꯔꯛꯇꯁꯨ ꯑꯩ ꯏꯅꯝꯃꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯁꯩ ꯌꯥꯛ ꯂꯥꯎꯅ ꯁꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤꯃꯃꯤꯡ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯃꯃꯤꯡ ꯆꯠꯆꯔꯕꯅꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯑꯔꯥꯞꯄ ꯂꯝ ꯀꯌꯥ ꯑꯃꯗꯁꯨ ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯃꯤ ꯌꯥꯎꯔꯤꯕꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯚꯤꯌꯔꯁ ꯃꯌꯥꯝ ꯃꯔꯛꯇꯁꯨ ꯈꯪꯕ ꯑꯗꯨꯝ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯝꯃꯁꯤꯒꯤ ꯃꯃꯤꯡꯗꯤ ꯃꯆꯟ ꯑꯉꯣꯝ ꯑꯩꯈꯣই ꯂꯩꯐꯝꯅ ꯈꯨꯔꯥꯏꯅꯤꯀꯣ ꯈꯨꯔꯥꯏꯒꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯥꯒꯗꯕ ꯃꯊꯦꯜꯁꯦ ꯑꯩꯈꯣই ꯏꯅꯝꯃꯅ ꯂꯥꯡꯕꯤꯔꯦ ꯃꯊꯦꯜꯁꯤꯡꯁꯤꯁꯨ ꯀꯨꯏꯔꯕꯅꯦ ꯏꯅꯝꯃ ꯏꯕꯥꯅꯤ ꯆꯥꯃꯤꯟꯅꯒꯦꯅ ꯀꯩꯅꯣ ꯇꯧꯖꯔꯛꯏꯁꯦ ꯑꯗꯣ ꯇꯟꯖꯥ ꯆꯥꯗꯗꯅ ꯉꯁꯤꯗꯤ ꯇꯟꯖꯥ ꯆꯥꯔꯦꯅ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯍꯦꯛ ꯂꯣꯏꯕꯒꯤ ꯌꯥꯎꯁꯪꯒꯤ ꯆꯥꯛ ꯆꯥꯅꯗꯣꯏꯁꯦ ꯑꯗꯣ ꯑꯩ ꯃꯊꯦꯜꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯣ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯌꯥꯝ ꯃꯊꯦꯜꯁꯦ ꯍꯥꯏꯖꯔꯝꯒꯦ ꯑꯗꯣ ꯁꯤꯗ ꯉꯥ ꯊꯣꯡꯕ ꯂꯩꯖꯔꯦ ꯑꯗꯩ ꯁꯤꯗ ꯏꯔꯣꯝꯕ ꯂꯩꯖꯔꯦ ꯑꯗꯩ ꯁꯤꯗ ꯆꯝꯐꯨꯠ ꯂꯩꯖꯔꯦ ꯑꯗꯩ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯏꯅꯝꯃꯗꯤ ꯃꯌꯥꯝ ꯀꯣꯠꯅꯝꯁꯦ ꯈꯔ ꯄꯥꯝꯖꯩꯑꯕ ꯃꯥꯗꯤ ꯀꯣꯠꯅꯝ ꯌꯥꯝ ꯉꯥꯎꯖꯩꯑꯕ ꯑꯗꯨ ꯁꯤ ꯀꯣꯠꯅꯝ ꯂꯩꯖꯔꯦ ꯒꯖꯔ ꯀꯔꯤ ꯀꯔꯥ ꯀꯣꯝꯄ꯭ꯔꯦꯛ ꯑꯗꯒꯤ ꯁꯤꯗꯩꯗ ꯀꯥꯡꯍꯧ ꯑꯃ ꯂꯩꯖꯔꯦ ꯑꯗꯨꯒ ꯁꯤꯗ ꯏꯔꯣꯝꯕ ꯂꯩꯖꯔꯦ ꯑꯗꯒꯤ ꯄꯥꯐꯣꯔ ꯑꯃꯁꯨ ꯂꯩꯖꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯥꯡꯁꯣꯏꯁꯨ ꯌꯥꯎꯖꯔꯦ ꯑꯩꯈꯣꯏ ꯏꯅꯝꯃꯗꯤ ꯀꯥꯡꯁꯣꯏ ꯑꯆꯝꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩꯑꯕ ꯃꯁꯥꯁꯦ ꯃꯌꯥꯡ ꯀꯪꯕꯅꯤꯅ ꯅꯣꯏꯕꯗꯤ ꯍꯥꯏꯔꯔꯣꯏ ꯃꯌꯥꯡ ꯀꯪꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯅꯤꯡ ꯄꯟꯊꯥꯅ ꯂꯥꯛꯄꯗꯀꯣ ꯎꯔꯤ ꯋꯥꯔꯤ ꯑꯅꯧꯕ ꯁꯤꯟꯕ ꯇꯥꯟꯖꯥꯁꯤꯗ ꯏꯆꯟꯁꯤꯁꯨ ꯑꯃꯨꯛꯇꯪ ꯑꯅꯧꯕ ꯌꯦꯅꯤꯡ ꯆꯣꯡꯅꯕꯅ ꯑꯅꯤ ꯍꯥꯞꯄꯤꯔꯒꯦ ꯑꯩꯈꯣꯏ ꯏꯅꯝꯃꯗ ꯒꯖꯔꯁꯦ ꯑꯁꯪ ꯑꯃꯥꯟ ꯈꯔ ꯄꯥꯝꯖꯕꯅꯤ ꯀꯔꯤ ꯍꯥꯟꯅ ꯃꯈꯥ ꯀꯥꯡꯉꯧꯁꯤꯒ ꯑꯗꯩꯗꯤ ꯑꯩꯒꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯨ ꯎꯕꯤꯔꯝꯒꯅꯤ ꯑꯗꯣ ꯑꯩꯅ ꯆꯥꯕꯁꯦ ꯑꯩꯅ ꯆꯥꯔꯒ ꯅꯣꯏꯁꯨ ꯊꯟꯕꯤꯔꯣꯀꯣ ꯁꯦ ꯑꯩꯈꯣꯏ ꯏꯅꯝꯃꯒꯤ ꯆꯥꯛꯈꯨꯝꯁꯦ ꯃꯌꯥꯝ ꯒꯖꯔꯁꯦ ꯍꯥꯟꯅ ꯍꯦꯛꯇ ꯁꯂꯥꯛꯀꯤ ꯐꯣꯝꯗ ꯍꯦꯛꯇ ꯆꯥꯖꯔꯒꯦ ꯃꯌꯥꯝ ꯒꯖꯔꯅꯤ ꯁꯥꯡꯕ꯭ꯔꯥ ꯁꯤ ꯆꯥꯁꯟꯖꯔꯒꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯗ ꯑꯩ ꯍꯥꯟꯅ ꯆꯥꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤ ꯌꯥꯗꯦ ꯑꯩ ꯍꯥꯟꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯏꯅꯝꯃ ꯆꯥꯗ꯭ꯔꯤꯉꯩꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯃꯟꯗꯅ ꯍꯧꯒꯝꯅꯔꯦ ꯏꯁꯤꯡ ꯍꯥꯟꯊꯛꯀꯦ ꯋꯥꯔꯝꯃꯅꯤꯌꯦ ꯀꯥꯏꯗꯒꯤ ꯉꯁꯥꯏ ꯃꯊꯦꯜ ꯃꯌꯥꯝ ꯑꯉꯥꯡ ꯊꯥꯗꯣꯛꯈ꯭ꯔꯦ ꯁ꯭ꯀꯨꯜ ꯆꯠꯄ ꯄꯨꯡ 7 ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯗꯨꯒ ꯂꯥꯡꯖꯔꯛꯄ ꯃꯊꯦꯜꯅꯤ ꯊꯕꯛꯁꯨ ꯐꯈ꯭ꯔꯕ ꯏꯅꯝꯃꯅꯦ ꯅꯝꯕꯔ 1ꯅꯦ ꯊꯕꯛꯇꯗꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯗꯒꯤ ꯀꯩꯗꯒꯤ ꯁꯤꯒꯨꯝꯕꯁꯤꯗꯤ ꯂꯩꯇ꯭ꯔꯦꯍꯦ ꯍꯥꯎꯕꯅ ꯌꯣꯡꯆꯥꯛ ꯃꯅꯝꯒ ꯑꯁ ꯌꯣꯡꯆꯥꯛꯁꯤꯗꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕꯅꯤꯅ ꯏꯆꯟꯅꯨꯄꯤꯅ ꯂꯩꯔꯛꯄꯅꯦ ꯑꯗꯣ ꯆꯝꯐꯨꯠꯁꯤꯗꯤ ꯌꯣꯡꯆꯥꯛꯁꯤꯗꯤ ꯌꯥꯝ ꯀꯟꯅ ꯃꯨꯜꯍꯟꯗ꯭ꯔꯦ ꯑꯩꯅ ꯌꯥꯝ ꯉꯥꯎꯖꯕꯅꯤꯅ ꯌꯣꯡꯆꯥꯛ ꯌꯥꯝ ꯄꯥꯝꯖꯩꯌꯦ ꯑꯩꯈꯣꯏ ꯏꯅꯝꯃꯗꯤ ꯆꯝꯐꯨꯠ ꯈꯤꯇꯪ ꯍꯥꯞꯄꯝꯒꯦ ꯏꯅꯝꯃ ꯈꯔ ꯊꯥꯗ ꯀꯣꯟꯅꯕꯁꯨ ꯂꯥꯡꯖꯜꯂꯣ ꯃꯍꯤ ꯈꯤꯇꯪ ꯍꯩꯔꯛꯎꯔꯣ ꯌꯥꯏ ꯌꯥꯏꯌꯦ ꯌꯥꯏ ꯃꯍꯤꯗꯤ ꯀꯣꯟꯅ ꯊꯛꯀꯦ ꯑꯣ ꯃꯍꯤ ꯀꯣꯟꯅ ꯊꯛꯁꯦꯕ ꯑꯩꯁꯨ ꯈꯤꯇꯪ ꯂꯧꯍꯧꯒꯦ ꯆꯝꯐꯨꯠꯁꯦ ꯆꯝꯐꯨꯠꯁꯦ ꯒꯖꯔꯒ ꯄꯤꯔꯨꯛꯀ ꯃꯍꯤꯗꯒ ꯆꯣꯡꯒꯦ ꯇꯧꯋꯦ ꯆꯝꯐꯨꯠꯁꯤꯁꯨ ꯍꯣꯏ ꯌꯥꯝ ꯆꯝꯐꯨꯠꯁꯤꯗꯤ ꯀꯣꯟꯅ ꯆꯥꯁꯨ ꯌꯥꯗꯤ ꯌꯥꯝꯅꯤ ꯆꯝꯐꯨꯠꯁꯦ ꯌꯥꯝ ꯍꯥꯎꯔꯦ ꯆꯝꯐꯨꯠ ꯌꯥꯝ ꯍꯥꯎꯋꯦ ꯃꯊꯦꯜꯁꯦ ꯌꯥꯝꯃꯟꯗꯅ ꯏꯅꯝꯃ ꯑꯩ ꯀꯣꯠꯅꯝ ꯍꯥꯞꯄꯛꯑꯒꯦ ꯏꯔꯣꯝꯕ ꯆꯥꯕ ꯍꯧꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯏꯅꯝꯃꯗ ꯑꯣꯏꯅ ꯀꯣꯠꯍꯟꯖꯔꯗꯕꯅꯤ ꯃꯌꯥꯝꯁꯦ ꯀꯣꯠꯅꯝ ꯃꯌꯥꯝꯁꯦ ꯑꯗꯩ ꯌꯣꯡꯆꯥꯛ ꯑꯃꯁꯨ ꯂꯩꯖꯔꯦꯀꯣ ꯏꯅꯝꯃꯒꯤꯗꯨ ꯃꯌꯥꯝ ꯁꯤꯒꯤ ꯄꯣꯠꯅꯝꯁꯦ ꯑꯩꯈꯣꯏꯒꯤ ꯗꯗꯥꯒꯤ ꯇꯤꯜꯍꯧ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯍꯥꯞꯄꯤꯔꯒꯦ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕꯅ ꯄꯨꯔꯛꯄꯅꯦ ꯀꯣꯠꯄ ꯉꯁꯤꯗꯤ ꯆꯥꯊꯔꯒꯦ ꯃꯇꯥꯏꯗ ꯑꯩꯈꯣꯏ ꯏꯅꯝꯃꯒꯤ ꯗꯗꯥ ꯀꯩꯅꯣ ꯋꯥꯅ ꯊꯣꯡꯖꯕꯅꯤ ꯏꯅꯝꯃꯅ ꯉꯥ ꯊꯣꯡꯕꯁꯦ ꯌꯥꯝ ꯐꯖꯔꯦ ꯃꯌꯥꯝꯁꯨ ꯄꯧꯔꯥꯕꯤꯗꯒꯤ ꯕꯣꯔꯖꯦꯟ ꯀꯧꯋꯦ ꯃꯥꯅ ꯄꯨꯕꯤꯔꯛꯄꯅꯦ
ꯑꯩꯈꯣꯏ ꯗꯗꯥꯏ ꯃꯃꯥꯟꯅꯕ ꯑꯃꯅ ꯄꯨꯕꯤꯔꯛꯑꯝꯃꯦ ꯇꯟꯖꯥ ꯌꯥꯝ ꯆꯥꯅ ꯀꯣꯟ ꯑꯃꯁꯦ ꯀꯣꯝꯄꯦꯛꯁꯦ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏꯅ ꯃꯩ ꯃꯁꯤꯗ ꯉꯥ ꯈꯤꯇꯪ ꯍꯥꯞꯆꯔꯝꯒꯦ ꯍꯥꯟꯅ ꯂꯧꯔꯤꯉꯩꯗ ꯑꯩꯁꯨ ꯈꯤꯇꯪ ꯂꯧꯍꯧꯔꯒꯦ ꯑꯩꯁꯨ ꯍꯥꯞꯁꯦ ꯉꯥꯁꯦ ꯃꯇꯨꯝ ꯃꯇꯨꯝ ꯐꯗꯤ ꯐꯖꯔꯦ ꯃꯍꯤꯒꯁꯦ ꯍꯥꯎꯕꯗ ꯂꯣꯏꯔꯅꯤ ꯀꯣꯠꯄꯁꯦ ꯍꯩꯇ꯭ꯔꯦ ꯃꯔꯨꯝꯁꯨ ꯌꯥꯎꯔꯦ ꯃꯇꯨꯝꯁꯨ ꯌꯥꯎꯔꯦ ꯉꯥ ꯑꯩꯗꯤ ꯌꯥꯡ ꯀꯪꯕꯅꯤꯅ ꯉꯥꯁꯦ ꯉꯥꯅ ꯍꯦꯟꯅ ꯈꯔ ꯆꯥꯒꯦ ꯇꯧꯅꯤ ꯆꯝꯐꯨꯠꯁꯦ ꯍꯥꯟꯅ ꯆꯥꯒꯦ ꯇꯧꯕꯅꯤ ꯄꯦꯔꯨꯛꯁꯦ ꯁꯥꯡꯃꯟꯗꯅ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯅꯝꯃꯒꯦ ꯃꯌꯥꯝ ꯈꯤꯇꯪ ꯄꯨꯔꯛꯑꯣ ꯊꯨꯝ ꯆꯥꯎ ꯅꯪ ꯍꯥꯎꯕꯅ ꯀꯣꯠꯀ ꯍꯥꯎꯋꯦ ꯌꯣꯡꯆꯥꯛ ꯃꯔꯨꯁꯦ ꯍꯥꯎꯇ꯭ꯔꯥ ꯕꯥꯝꯕꯣꯟ ꯀꯆꯥꯠꯇꯣ ꯉꯥ ꯃꯇꯨꯝ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯩ ꯉꯥ ꯊꯣꯡꯕꯁꯨ ꯍꯥꯎꯋꯦ ꯃꯔꯨꯁꯦ ꯃꯌꯥꯝ ꯌꯥꯎꯋꯦ ꯀꯣꯝꯄ꯭ꯔꯦꯛ ꯃꯈꯣꯛꯅꯦ ꯀꯥꯡꯍꯧꯅꯤ ꯃꯌꯥꯝ ꯅꯣꯡꯃꯥꯡꯈꯥ ꯈꯤꯇꯪ ꯊꯥꯛꯑꯒ ꯃꯐꯣꯗꯨꯗ ꯍꯥꯞꯄꯒ 이러면서 좀 많이 해라. 자인탕 전화하게. 이러면서 잠깐 타요. 마텐 야만드나 까름바 마텐 야만드나 고추 담아 간다라 까름바 짜드노 칸다. 마사기죠 고추 짜우져봐 거기 남아지. 자비는 뭐 보내면 아이 용들 나 자비 배야가니 아이 싸가 오자가 아이가 잡는 들가 짜바지 밤 짜가봐. 좀 좀 담고 끓여. 바꿔가지고 아, 뭐는 좀 영, 나무, 아, 좀 살때 살도 좀 자살 오야. 좀 잘 오. 나는 저 내랑도 좀 더 달란 독비로. 내가만 주르기. 난 도피할 거서. 나 좀 하고 사이 마치가 좀 behind the 좀 짜야 아니. 카메라 안 넘어간다. 비디오만 보고 짧은. cái mà nó sao có thể với qua mua vậy em nó chạm mà đủ đọc sang cái mari này nè chân dùng cái cầu này nè đọc sang manu tadi có sana baca apa nih saya pun dah mà sang deh lu ngambang cara aja nó sẽ hết hoàn với một vàng thì có mày làm mấy tàu gì à thật đấy à quên nó mà xây chặt vào đó una với bà phẳng ra chứ quên vẫn xem ông tăng trăm là gì nè quên nó lấy bàn hắn rồi đó 저거보다 오다 언니 사이 오다 마ям 짭보다 찬다가 ra bây giờ mình phức thành vậy này ra còn giờ coi đấy các làm ra là chân mà mukbang thì sao mà pam mình cái này mà em phải xem hai ai đi video yang beda cinema yang dia quên nó mukbang yang sao bây giờ gì hay gì mà itu nak anh nó thì sao nó ngon cái mà tụi tao mấy đứa itu nak itu siapa dah ngobrol begini nana siapa kau dimulai yang itu nak ayah pam deh hai bây Nupi ai bây giờ thuồng vào tháp có mấy lấy bà, cái nào, mà thế là quay miếng giờ quay cút tụi mình rồi, mà vậy, nó mấy đại lộc thế này, nên mà thế là quay miếng giờ, chung bên này, hai vị gì, quay nó thuồng nó charge được cái này, ở đây nó thuồng nó anh có, Nupi nó mà thế là quay, đông nó tăng mà gì nó mấy đi sau mình nhiều, Nupi ngồi ta cái đấy, cái đó với sao chúng tăng thì nó hay nhiều, Nupi cái này mà thế là quay đông mà làm gì đâu, mà quay cái sao biết rồi đó.
ꯃꯊꯦꯜ ꯂꯨꯀꯣꯏ ꯂꯣꯏꯔꯒ ꯂꯣꯡꯂꯒ ꯍꯥꯎꯅ ꯆꯥꯕ ꯍꯥꯏꯁꯤꯕꯨ ꯇꯜꯂꯤꯕ ꯑꯄꯪꯕꯅꯦꯕ ꯉꯥꯛꯇꯤ ꯇꯟꯕꯁꯦ ꯑꯩꯅ ꯆꯥꯅꯤꯡꯕꯗꯨꯗꯤ ꯐꯖꯅ ꯆꯥꯊꯣꯛꯀꯗꯕ ꯎꯃꯪ ꯈꯔ ꯃꯄꯥꯟ ꯂꯩꯅꯦ ꯃꯥ ꯄꯤꯔꯧꯅꯦ ꯀꯧꯅꯦ ꯈꯤꯇꯪ ꯑꯩꯁꯨ ꯈꯤꯇꯪ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯏꯔꯣꯟꯕꯁꯤꯗꯤ ꯑꯁ ꯊꯤ ꯍꯥꯎꯔꯦ ꯏꯔꯣꯟꯕꯒꯅꯦ ꯑꯩꯅ ꯇꯤꯜꯍꯧ ꯂꯧꯈꯠꯂꯤꯁꯦ ꯇꯤꯜꯍꯧ ꯍꯥꯞꯄꯛꯀꯦ ꯅꯪ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯃꯇꯨꯝ ꯑꯃꯇꯪ ꯆꯥ ꯂꯣꯏꯔꯦ ꯉꯥ ꯊꯣꯡꯕ ꯃꯇꯨꯝꯇꯪ ꯍꯥꯞꯄ ꯃꯍꯤ ꯍꯥꯞꯄꯛꯀꯅꯨ ꯏꯅꯝꯃ ꯃꯔꯨꯝ ꯌꯥꯎꯔꯤꯌꯦ ꯃꯔꯨꯝꯗꯣ ꯄꯤꯔꯛꯑꯣ ꯂꯣꯏ ꯄꯤꯔꯛꯎꯔꯣ ꯃꯁꯤ ꯑꯝꯇꯪ ꯄꯤꯔꯛꯑꯣ ꯁꯦꯝ ꯄꯤꯔꯛꯀꯦ ꯊꯝꯃꯦ ꯍꯥꯏꯕꯪ ꯃꯄꯨꯝ ꯃꯆꯦꯠ ꯑꯃ ꯆꯥꯖꯔꯅꯤ ꯌꯥꯔꯗꯤ ꯁꯦ ꯊꯝꯃꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯁꯨ ꯑꯃꯨꯛ ꯄꯤꯔꯛꯀꯦ ꯃꯇꯨꯝ ꯅꯠꯇꯦ ꯃꯇꯨꯝ ꯄꯤꯔꯛꯀꯦ ꯌꯥꯔꯦ ꯅꯣ ꯌꯥꯔꯦ ꯌꯥꯝ ꯆꯥꯕ ꯑꯩ ꯉꯥ ꯊꯣꯡꯕꯗꯤ ꯑꯩꯈꯣꯏ ꯏꯅꯝꯃꯗꯤꯅꯦ ꯃꯌꯥꯝ ꯑꯩꯁꯨ ꯈꯤꯇ ꯀꯣꯊꯣꯛꯍꯧꯒꯦ ꯉꯥ ꯊꯣꯡꯕ ꯑꯩꯈꯣꯏ ꯏꯅꯝꯃꯗꯤ ꯁꯥ ꯉꯥꯁꯦ ꯀꯌꯥ ꯀꯜꯂꯛꯇꯦꯕ ꯃꯥꯗꯤ ꯆꯥꯔꯁꯨ ꯈꯤꯇꯪꯈꯛ ꯃꯅꯝ ꯅꯝꯃ ꯇꯣꯛꯀꯅꯤ ꯃꯥꯗꯤ ꯑꯆꯝꯕ ꯀꯥꯡꯁꯣꯏꯒꯨꯝꯕ ꯀꯣꯠꯅꯝꯒꯨꯝꯕ ꯏꯃꯥ ꯉꯥꯎꯖꯩꯁꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯏꯔꯣꯝꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯅ ꯍꯦꯟꯅ ꯄꯥꯝꯖꯩ ꯃꯥꯗꯤ ꯊꯦꯡꯒ꯭ꯔꯗꯤ ꯆꯥꯔꯛꯑꯣꯅꯦ ꯅꯪ ꯆꯥꯔꯣ ꯆꯥꯔꯗꯝ ꯀꯦꯃꯦꯔꯥ ꯅꯝꯕꯁꯨ ꯅꯣꯏꯕꯥꯅꯤ ꯆꯥꯕꯕꯨꯗ ꯑꯩ ꯂꯩ ꯉꯝꯗ꯭ꯔꯕ ꯀꯦꯃꯦꯔꯥ ꯑꯅꯝꯕ ꯃꯤꯁꯨ ꯆꯥꯛ ꯂꯥꯝ ꯂꯣꯏꯔꯕꯅꯤ ꯍꯧꯖꯤꯛ ꯆꯝꯐꯨꯠꯁꯤꯅ ꯀꯦꯃꯦꯔꯥꯁꯦ ꯃꯥꯅ ꯅꯝꯕꯗꯤ ꯅꯠꯇꯦꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯃꯥꯅ ꯁꯞꯄꯣꯔꯇꯔ ꯑꯣꯏꯕꯤꯔꯤꯅꯦꯕ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯑꯁꯣꯏ ꯑꯉꯥꯝ ꯌꯦꯡꯕꯤꯔꯤꯅꯦꯕ ꯁꯤꯅ ꯃꯣꯔꯅꯤꯡꯒꯤ ꯌꯥꯝ ꯀꯥꯞꯄ ꯍꯩꯕꯅꯤꯅ ꯍꯩꯈ꯭ꯔꯕ ꯑꯃ ꯇꯧ ꯌꯦꯡꯕꯤꯌꯨ ꯁꯦꯟꯅꯕꯗ ꯃꯥꯁꯦ ꯕꯤꯠ ꯑꯃꯅꯦꯕ ꯍꯧꯖꯤꯛ ꯐꯣꯇꯣ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯊꯤꯕ ꯑꯩꯉꯣꯟꯗ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯍꯜꯂꯦ ꯅꯝꯃꯤꯕ ꯃꯥꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯆꯥꯕ ꯆꯪꯗꯦꯕ ꯑꯩꯁꯨ ꯆꯥꯛ ꯄꯤꯕꯣꯏ ꯑꯗꯨ ꯑꯩꯈꯣꯏ ꯅꯃ ꯆꯥꯛ ꯂꯣꯏꯔꯝꯃꯦ ꯍꯥꯏꯕ ꯇꯧꯔꯒ ꯏꯔꯣꯅꯤꯗ ꯆꯥꯛꯁꯦ ꯈꯤꯇꯪ ꯍꯥꯞꯄꯣ ꯅꯪ ꯍꯥꯞꯄꯤꯔꯛꯑꯣ ꯌꯥꯔꯣꯏ ꯀꯥꯏꯖꯔꯦ ꯆꯥꯛꯈꯣꯝ ꯆꯥꯎꯕꯅꯦ ꯑꯩꯅ ꯋꯥ ꯅꯪ ꯐꯥꯁ ꯇꯥꯗꯩ ꯇꯧ ꯂꯩꯔꯝꯃꯤ ꯑꯩꯅ ꯍꯥꯏꯗꯣ ꯉꯁꯥꯏ ꯍꯥꯏ ꯅꯪꯒꯤ ꯆꯥꯛꯈꯣꯝ ꯄꯤꯛꯄꯅꯤꯅ ꯑꯩꯅ ꯍꯥꯟꯅ ꯍꯥꯏ 가자. ꯑꯩꯅ ꯉꯥ ꯃꯔꯨꯝꯁꯦ ꯄꯥꯝꯖꯕ ꯆꯦꯡꯉ ꯌꯥꯎꯔꯝꯃꯦ 엄마한테 전화 좀 줘. 짠, 아이고 아버지. ꯅꯪꯁꯨ ꯑꯗꯨꯝ ꯁꯥꯏꯠꯇ ꯆꯥꯔꯣ ꯁꯥꯏꯗ ꯅꯪꯒꯤ ꯄ꯭ꯂꯦꯠꯇꯨꯗꯤ ꯌꯥꯝ ꯄꯤꯛꯑꯦ. ꯁꯤꯗ ꯑꯣꯏꯅ ꯇꯧ. ꯉꯥꯏꯈꯣ. ꯌꯥꯔꯦ. ꯉꯥꯏꯈꯣ. 이제 내가 빨리. ꯄꯥꯏꯔꯦ ꯑꯗꯨ ꯆꯥꯎ ꯍꯥꯏꯔꯣ ꯆꯥꯎ ꯑꯗꯨꯗ ꯃꯀꯥ ꯌꯥꯝ ꯆꯥꯎ ꯁꯤꯗ ꯊꯝꯃ ꯆꯥꯎꯁꯦ ꯃꯁꯥ ꯎꯍꯟꯕꯗꯨ ꯃꯈꯨꯠꯇꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯎꯔꯣꯏ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏꯊꯤꯕꯤ ꯌꯣꯡ ꯏꯀꯥꯏꯊꯤꯕꯤ ꯀꯥꯏ ꯊꯤꯕꯤ ꯂꯩꯔꯥꯡꯅꯦ ꯑꯃ ꯂꯩꯔꯤꯌꯦ ꯏꯆꯟ ꯅꯨꯄꯤ. ꯌꯣꯟ ꯀꯥꯏꯗꯦ ꯃꯁꯛ ꯌꯥꯝ ꯐꯖꯩꯕꯀꯣ. ꯀꯦꯃꯦꯔꯥ ꯂꯣꯏ ꯃꯃꯥꯡꯗ ꯂꯦꯞꯄ ꯈꯪꯕꯅꯤ ꯉꯝꯗꯕ ꯃꯥꯁꯦ. ꯀꯥꯏ ꯊꯤ ꯂꯩꯔꯥ ꯃꯁꯛ ꯐꯖꯕꯩ ꯄꯥꯝꯃꯨꯔꯤꯔ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯌꯥꯝ ꯈꯤꯇꯪ ꯋꯥꯠꯄꯅꯦ. ꯑꯩ ꯀꯥꯞꯁꯤꯗꯣ. ꯈꯤꯇꯪ ꯊꯥꯖꯗꯤ ꯍꯥꯎꯅꯤ. ꯁꯤ ꯁ꯭ꯋꯥꯏꯗ ꯅꯨꯡꯉꯥꯏꯅ ꯀꯩꯅꯣꯝ ꯐꯝꯃ ꯆꯥꯎ ꯅꯪꯒꯤ ꯄꯥꯐꯣꯔꯒꯁꯦ ꯂꯧꯁꯦ ꯂꯣꯏ ꯉꯝꯃꯔꯣꯏꯗꯕꯅꯦ. ꯄꯥꯐꯣꯔꯁꯨ ꯑꯗꯨꯝ ꯍꯥꯎꯅꯦ ꯑꯆꯥꯄꯣꯠ ꯉꯥ ꯊꯣꯡꯕ ꯌꯥꯎꯕ ꯌꯥꯎꯁꯪꯒꯤ ꯄꯥꯐꯣꯔ ꯆꯥꯗꯗꯤꯅꯦ ꯃꯥꯟꯗꯦꯕ ꯌꯥꯎꯁꯪ ꯃꯥꯟꯗꯃꯦꯕ. ꯄꯥꯐꯣꯔ ꯆꯥꯒ ꯌꯥꯎꯁꯪ ꯃꯥꯟꯅ. ꯉꯔꯥꯡ ꯆꯐꯨ ꯊꯨꯒꯥꯏꯕ ꯆꯥꯛ ꯌꯥꯎꯔꯕ. ꯊꯝꯃ ꯃꯣꯔꯥꯗ ꯐꯝꯃ ꯆꯥꯎ ꯅꯨꯡꯉꯥꯏꯅ ꯆꯐꯨ ꯊꯨꯒꯥꯏꯕ ꯌꯥꯎꯔꯕ. ꯐꯥꯁ ꯇꯥꯒꯗ꯭ꯔꯥ ꯈꯟꯕꯅꯦ ꯑꯗꯣ ꯀꯌꯥꯗ ꯈꯤꯇꯪ ꯊꯦꯠꯂꯤ. ꯆꯐꯨꯗꯨꯗꯤ ꯃꯤꯠ ꯈꯨꯝꯖꯤꯜꯂꯒ ꯑꯩꯈꯣꯏ ꯕꯦꯝꯃꯗꯤ ꯐꯥꯁ ꯇꯥꯏ ꯍꯥꯏꯗ ꯃꯥꯗꯤ ꯌꯥꯝ ꯐꯪꯉꯦ ꯂꯣꯏꯌꯣ ꯄꯦꯟꯁꯤꯜꯅ ꯐꯣꯂꯣ ꯑꯃ. ꯇꯦꯂꯦꯟ ꯂꯩꯕ ꯑꯉꯥꯡꯅꯤ ꯑꯩꯅ ꯁꯣꯏꯗꯅ ꯃꯥ ꯁ꯭ꯄꯣꯔꯠ ꯌꯥꯎꯔꯗꯤ ꯑꯩꯈꯣꯏ ꯕꯦꯝꯃꯗꯤ ꯁꯣꯏꯗꯅ ꯐꯥꯁ ꯇꯥꯗꯧ ꯃꯥꯜꯂꯦꯅ ꯑꯩꯅ ꯍꯥꯏꯔꯝꯃꯤꯅꯦꯕ ꯑꯩꯈꯣꯏ ꯆꯥꯟꯗꯕꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕꯅꯦ ꯀꯨꯝꯄ꯭ꯔꯦꯛꯁꯦ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯗ ꯀꯣꯠꯄ ꯌꯥꯝ ꯆꯨꯅꯕꯅꯦꯕ. ꯃꯨꯛꯕꯥꯡꯗꯩ ꯉꯥ ꯃꯔꯨꯝ ꯂꯧꯒꯦ ꯍꯣꯏ ꯃꯌꯥꯝ ꯃꯃꯥꯏ ꯎꯞꯄ ꯏꯀꯥꯏꯔꯁꯨ ꯃꯈꯨꯠꯇꯤ ꯏꯀꯥꯏꯗ ꯃꯥꯜꯂꯤꯀꯣ ꯉꯥ ꯃꯔꯨꯝ ꯍꯨꯔꯥꯟꯈꯤꯗꯣꯔꯦ ꯃꯨꯛꯕꯥꯡꯗꯤ ꯄꯥꯐꯣꯔ ꯂꯥꯎ ꯆꯝꯐꯨꯠꯁꯤꯁꯨ ꯍꯥꯎꯕꯅꯦ. ꯁꯨꯝ ꯈꯤꯇꯪ ꯆꯥꯏꯁꯤꯜꯂꯒꯗꯤ ꯍꯥꯎꯗꯕ. ꯑꯩ ꯉꯟꯇꯥꯅ ꯊꯣꯡꯕꯅꯤꯅꯀꯣ ꯄꯨꯡ 6 ꯑꯗꯨꯋꯥꯏꯗ ꯊꯣꯡꯕꯅꯤꯅ ꯏꯪꯉꯦ. ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯄ ꯅꯪꯅꯕ ꯆꯥꯛꯁꯦ ꯑꯁꯥꯕ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯀꯥꯝꯕꯤꯔꯤꯅꯦ ꯏꯅꯝꯃꯅ ꯍꯥꯏꯗꯤ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯅꯪꯅꯕ
ꯑꯍꯥꯟꯕꯩ ꯀꯣꯠꯇꯤꯡ ꯉꯟꯇꯥꯅ ꯂꯣꯏꯔꯝꯃ ꯏꯪꯉꯦꯅ ꯍꯥꯎꯔꯒ ꯑꯩꯗꯤ ꯄꯤꯔꯨꯛꯀꯤ ꯃꯅꯝꯁꯦ ꯃꯥꯒꯤ ꯃꯅꯝ ꯑꯃ ꯅꯨꯡꯁꯤꯕ ꯀꯣꯝꯄ꯭ꯔꯦꯛ ꯅꯠꯇꯦ ꯅꯪꯒꯤꯗꯣ ꯀꯣꯝꯄ꯭ꯔꯦꯛꯅꯤ ꯀꯣꯝꯄ꯭ꯔꯦꯛꯇꯣ ꯀꯣꯝꯄ꯭ꯔꯦꯛꯀꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃ ꯌꯥꯎꯕꯁꯦ ꯍꯩꯅꯗ꯭ꯔꯦꯕ ꯃꯥꯗꯤ ꯑꯩꯒꯤ ꯌꯥꯝ ꯉꯥꯎꯖꯩ ꯃꯤ ꯋꯥꯈꯜꯅꯦ ꯑꯗꯨ ꯃꯅꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯤꯁꯨ ꯂꯩꯅꯦ ꯀꯣꯝꯄ꯭ꯔꯦꯛꯅꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯈꯣꯏꯅ ꯃꯩ ꯉꯥ ꯊꯣꯡꯕꯅꯦ ꯉꯥꯁꯦ ꯃꯇꯨꯝ ꯃꯇꯨꯝꯅꯦ ꯇꯣꯏꯕ ꯆꯥꯛ ꯅꯠꯇꯦ ꯉꯥ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯩꯌꯦꯕ ꯑꯩꯈꯣꯏꯅ ꯇꯧꯕꯗꯤ ꯐꯅ ꯇꯣꯏꯗꯅꯕ ꯂꯥꯛꯅꯁꯨꯅꯦ ꯍꯦꯛꯇ ꯇꯣꯏꯊꯣꯛꯀꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯐꯅ ꯑꯣꯠꯇ꯭ꯔꯁꯨ ꯁꯤ ꯃꯤꯒꯤ ꯄꯤꯊꯣꯔꯛꯄꯖꯥꯠꯅꯤ ꯉꯥ ꯃꯇꯨꯝ ꯍꯥꯞꯄꯛꯀꯦ ꯅꯪ ꯑꯩꯗꯤ ꯌꯥꯔꯦ ꯑꯃꯇꯪ ꯑꯩꯈꯣꯏ ꯅꯪ ꯀꯌꯥ ꯀꯜꯂꯛꯇꯦ ꯃꯍꯤ ꯉꯥꯁꯦ ꯀꯌꯥ ꯆꯥꯗꯦꯕ ꯏꯔꯣꯝꯕꯗꯤ ꯂꯣꯏ ꯇꯛꯈꯥꯏꯈ꯭ꯔꯗꯣ ꯑꯩꯁꯨ ꯏꯔꯣꯝꯕꯒ ꯆꯥꯗꯦ ꯏꯔꯣꯝꯕꯗꯤ ꯑꯩꯈꯣꯏ ꯏꯅꯝꯃꯅ ꯂꯣꯏ ꯇꯛꯈꯥꯏꯔꯝꯅꯤ 이런 게 남아 사대. 이만 가까운 거죠? 좀 하와. 하와요. 나는 막 가까운 거 열어봐. 인사도 합격. 인사. 누구 인사? 인사 여기라. 이만 가까운 거. 아이고 그래 어디 된 거죠? 제 사람주 마삼 야오는 또. 알았어. 나저 회가서. 나 줄로. 아이도 오래 아파. 오늘 많이 많이 야매. 아이고 싸ien 통바 곰바 마마 지사대. 거기 전에 비자 자대. 아이고 지사 자라가지고. 아이 안 봐. 나 수가 해는데 싸대. 빰데. 아이고 자기는 봄바. 자기는 봄바 그러면 해. 거기 좀 빠면 어디? 봄바. 이게 지나 무슨 통바. 지나 하와. 아이 노이 이제 사통 사 노이 나지. mına musun ko padan wadi. Mane. Hao na buza ni ma chi ba oi oi na. No ma gi ai di ko na ba yaw da ta sa de. Ai kala kala de na tum chi sa. Phải hai người nó mà vậy, hai có năm già rồi, phải nó mà sẽ nó có năm già rồi à, mình chú ấy này này, nào mà tôi mà bao kìa, hàng cái lo, ấy ăn đồ già, quê, Ta ka. biết cái gì, Nga ka yam leo đi na. nào tôi mà biết cái, à tôi em lẻo đi, giờ mà tôi mà biết cái gì, Yo ma ga da sa. nó không có sao rồi, có là sao, có đi uống, nè anh là sai nó bỏ lại tôi già mình là già, Mu si dan sa ya ba. nhưng mà này bây giờ là cái áo làm gì, Ngoy la cái ha không nằm mà này nè, mà tung cả, nhưng mà làm cái nó mở, ai bên này bắt tung thạc quá, nhưng mà làm gì vậy? Aduh, nang naik di sana. Anh nói hay, Jalan so. quay bà luôn là nó hay đấy, mình đang chẳng cần bố em hảo đấy, một bằng chẳng cần bố cháu biết được cái hay, bà luôn là nó được bố mình gì à? Hảo với em này, hay đấy. Sa kum pa na ra di no ki ma se ma ko ta woni na. Mà Am hay ko na. xôm mẹ, không có ta là đi hay thế này, mà sao vậy? Khá là hay gần bài vẫn dưới đây quả, hảo đấy, Ni ada di luôn biar kok. nhưng mà Ya. Ai đó. đánh nhau rồi, khôi nằm đi, nằm chẳng bao lâu rồi nữa mà, mai sao mà cái số ra tâm, Irom ba lo tho. luôn bắt đầu thôi, Irom ra de lo tho ga. luôn bây giờ làm cái này, cái số ra rồi, Ra da. khôi anh mới thấy cái số ra rồi vậy. Nó ya ba. Ai. Có già đấy, ngã ra ở phút trong phút sao, mình dài. Hảo đấy, ngã thùng mà hít tội luôn nó mà hít lên, cuộn luôn. Sebung lawan itu men saya ini loy ni. Thì buông cả nó bảo là con nói mà phần nào mi mà không phải dẫn đi xem bụng vàng, qua đi đâu mẹ ở nhà rồi. Mà này lá xin đấy rồi đấy, quay nó mà rồi đấy. Thằng Khái là cái nụ xin nó với tay, quay nó với ba nhỉ, bảo bố gì? Ga da ju je. Ôi tôi này. Nam ra. Có sắp biết đâu à? Nó thùng gì ạ mà nó mi không gặp chắc là gạ, quay nó mới quay ra đấy. Quay nào rồi behind the scene đó mà tay là sáng là bạn happen. Tangan tu. Ma nga ta di ko ta ba no ja. Ya, Mà sao có sáng như vậy? Giờ đá lẻ đó. Mình số đi ra giờ đấy. Anh ấy nung xịt này anh mình số đi nè. Mà mình cái thùng bị bao quay film đây à? Mong một gì?
ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯥꯅ ꯃꯥꯅ ꯀꯩꯅꯣ ꯀꯩꯅꯣꯅꯦꯃꯤ ꯑꯩꯈꯣꯏ ꯃꯛꯀꯔ ꯐꯤꯂꯝꯒꯤꯅꯦꯃꯤ ꯃꯛꯀꯔꯅ ꯀꯩꯅꯣ ꯍꯥꯏꯗꯥꯏꯅꯦ ꯃꯀꯔ ꯍꯥꯏꯔꯗꯤ ꯌꯥꯝ ꯁꯥꯎꯕꯒꯤ ꯃꯛꯀꯔꯗꯣ ꯃꯥ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯅꯦ ꯁꯨꯃꯤ ꯅꯪ ꯃꯛꯀꯔ ꯑꯣꯏꯌꯣ ꯑꯩ ꯑꯥꯏꯃꯦꯁꯣꯔꯤ ꯑꯣꯏꯒꯦ ꯍꯥꯏꯈꯤꯕ ꯑꯗꯒꯤ ꯑꯣ ꯅꯪꯅ ꯃꯤ ꯑꯥꯏꯃꯦꯁꯣꯔꯤ ꯊꯝꯕꯤꯔꯒꯦꯅ ꯑꯥꯏꯃꯦꯁꯣꯔꯤꯅꯅꯦ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯂꯛꯅꯈꯤꯕꯗꯣ ꯑꯗꯩꯅꯦꯗ ꯑꯩꯅ ꯃꯉꯣꯟꯗ ꯑꯥꯏꯃꯦꯁꯣꯔꯤ ꯀꯧꯏꯁꯦ ꯅꯦ ꯁꯨꯃꯤ ꯅꯪ ꯃꯛꯀꯔ ꯑꯣꯏꯌꯣꯌꯦ ꯃꯥ ꯑꯥꯏꯃꯦꯁꯣꯔꯤ ꯑꯣꯏꯒꯦ ꯍꯥꯏꯕ ꯐꯖꯕꯗꯣ ꯃꯛꯀꯔꯗꯨꯅ ꯖꯣꯀꯔꯅꯦꯕ ꯍꯦꯔꯣ ꯑꯅꯦꯝꯕ ꯑꯣꯏꯕꯗꯣ ꯄꯤꯁꯨꯝ ꯁꯝꯖꯅꯕꯗꯣ ꯍꯣꯏ ꯄꯤꯁꯨꯝ ꯁꯝꯖꯅꯕ ꯁꯝ ꯈꯨꯀꯛꯀ ꯀꯩꯅꯣꯝ ꯇꯧꯕꯗꯣ ꯃꯌꯥꯠꯀ ꯇꯧꯕꯗꯣ ꯑꯗꯨꯗꯨꯅꯤꯗ ꯅꯦ ꯁꯨꯃꯤ ꯅꯪ ꯃꯀꯔ ꯑꯣꯏꯌꯣ ꯅꯦ ꯁꯨꯃꯤ ꯅꯪ ꯃꯛꯀꯔ ꯑꯣꯏꯌꯣ ꯑꯩ ꯑꯥꯏꯃꯦꯁꯣꯔꯤ ꯑꯣꯏꯒꯦ ꯑꯗꯣ ꯑꯩꯅ ꯃꯦꯃꯣꯔꯤꯗꯣ ꯁꯨꯝ ꯑꯣꯏꯍꯜꯂꯕ ꯅꯨꯡꯁꯤꯗꯅ ꯑꯥꯏꯃꯦꯁꯣꯔꯤ ꯍꯧꯖꯤꯛꯐꯥꯎ ꯀꯧꯈ꯭ꯔꯕ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯗ ꯅꯆꯟꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯟꯁꯦ ꯃꯥꯒꯤ ꯇꯧꯖꯔꯤꯕ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤꯁꯤꯗꯅꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯈꯨꯄꯤꯗꯨ ꯃꯃꯜ ꯅꯤꯡꯉꯥꯏꯖꯔꯤ ꯌꯥꯝꯂꯕ ꯃꯃꯜ ꯈꯨꯕꯤꯗꯣ. ꯌꯥꯝꯂꯕ ꯈꯨꯄꯤꯗꯣ ꯑꯗꯨꯝ ꯇꯛ ꯅꯝꯕꯤꯔꯒ ꯂꯣꯏꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯈꯨꯄꯤꯗꯣ ꯑꯃꯨꯛꯇꯪ ꯊꯥꯒꯠꯄꯤꯔꯒ ꯆꯥꯔꯣ ꯆꯨꯝꯃꯤ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜꯗꯨꯗ ꯏꯠ ꯂꯥꯎꯅ ꯑꯃꯨꯛꯇꯪ ꯅꯝꯕꯤꯔꯛꯑꯣ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯌꯥꯝꯗ ꯑꯔꯣꯏꯕ ꯏꯔꯥꯏ ꯑꯣꯏꯅ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯃ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯤ ꯍꯥꯏꯔꯒ ꯃꯊꯦꯜꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯈ꯭ರೆ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯃꯨꯛꯕꯦꯡꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯝꯃ ꯑꯗꯨꯝ ꯈꯪꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯝꯃꯒꯤꯁꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝ ꯇꯧꯁꯟꯕꯤꯔꯝꯃꯨ ꯃꯌꯥꯝ ꯍꯥꯟꯅ ꯇꯧꯗꯕ ꯌꯥꯎꯕꯤꯔꯁꯨ ꯏꯅꯝꯃꯒꯤꯁꯨ ꯂꯥꯏꯛ ꯇꯧꯕꯤꯔꯛꯎ ꯃꯌꯥꯝ ꯑꯗꯨꯒ ꯀꯃꯦꯟ ꯐꯖꯕꯁꯨ ꯄꯤꯕꯤꯔꯛꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯅꯝꯃꯒꯤꯗꯃꯛꯇꯁꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ